Kunmari Shuba National Fish Farmers Day Thouram ngasi ICAR Research Complex for NEH Manipur Center na SHINDUNA Center asigi campus sa Pangthokkhre lamdam asigi tongan ba district singdagi lakpang ami sing amadi lamma sida thabak toriba expert amadi scientist kaya galoidana Pangthokkiba Kunmari Shuba National Fish Farmers Day Thouram adu ICAR Research Complex for NEH Manipur Center ga ICAR Manipur Center ki KVK singa kushamnaraga Pangthokkibani Thouram adu mari leindana CSIR Northeast Industrial Scientific Technology NGASI Lamphel Part ki Principal Scientist Dr. Thouram Nahai ngasi di hiram khudimang Science and Technology galoina na chatminaba mathau tai Manipur singa pamna chana balamdam mamani mamangai dari lamdam asida puthokliba ngagi chathok asi miyam gi chana na ba konarame adubo haujikti miyam khalakpa maramna haujik puthokliba ngagi chathok asina miyam chaba konaraktre phiba masida lamdam asida ngagi chathok marang kaina puthokna ba mari leinaba sing amadi ngami singna kana honaba change ngami sing Nanga yokpa matamda hakthengna thengnari basing ado expert singda khangan mathau tai hauzik state asida ngaki machinjak asi mapalnomdi pusilakle masida lakliba wahangdi aikhogi leihau faraba bioresource sing ningthina leiba lamdam asida aikhoina yoiba ngagi machinjak puthokpa amadi semba ngamdriba asi karigino haiba sini aikhoi ipaipu singna leiramliba Low sing adu ningthina yokhatuna ngami sing amadi scientist singna kokchun sinaduna ngagi machinjak puthokna na bohonasi masida ICAR Manipur Center na achokpa thodang nobiu haina mahakta makhata ke Any fish farm fish feed ama develop to hai base kasu yamna luba pot na tem very simple akoi da leriba resource ma'am akoi na loina ma khange hai riba resource ma'am sing scan tor matung da screening tor matung da possible oigani habi formula kara combination khar tor matung da develop tor matung da then we can do scientific analysis if it is a proof beneficial we can develop a technology ma lerega dekho start to be abo hoi asai gi mapan degi raw material pusalakan da fish feed sabadu so dum carry to bio by the way we need to develop our own technology hujiksi india ji matam khari matung da akoi develop country ma oigane na kan tauri hujik india gi mai policy se te kisnate indigenous technology ma'am se promote to bane abo swag areas is mag over roles until and unless akoi gi indigenous knowledge indigenous resource ma'am se promote to dragadi akoi dum pot leiraga persist or kana hingbagi akoi gi stage amda lag bhai tare all the fish farmers are also scientists kaino the really ground work to very di sin now sing ne madu da thengna ba difficulties ma'am ama scientist ma'am da paudam bio then madu akoi na science na kok thatar matung da that can be solved easily Thouram adu mari leindana ICAR Research Center for NEH Region Manipur Center ki Principal Scientist Dr. CS Basuda Nahai ngasi pangthoklipa Thouram asi maruina ngami sing pukning thogatna ba madi makoi puikai khumnabu na ba wakhalon da pangthokpane ngasi ki Thouram asi ki saruka moina ngami sing skill hengat anarbi wakhalon da national workshop amasu pangthokli leipak asi ki oina kumjali sing ani kulumnoi ki horaga nga puthokpagi thamliba panam asi hectare amada nga kilogram lising mangani masida hojik Manipur ki oina hectare amada nga kilogram lising amaga chonga tagi lising ani fawba nga puthokpa ngamle ngasi chathok hena puthokpa ngamna ba phaba makhal gi nga macha puthokpa mathau tai masigi damak state asida brat wing sing matik chana thamba changi loinana ngami singda anoba makhal gi nga lobagi losing pi ba loinana nga gi machinjak puthokna na ba hona ba mathau tai haina makna makhataki Fish is a healthy kanoni Disney item ni aduga farm innovators se farmers in cultivators sina innovators ni gaina high team da gona workshop tawjari bagi maram je ekoi focus se koina farmers da ayamba moigi development moigi skill development moi knowledge development da focus tawraga koina sigi kanu je event je ngasi gi kanu je celebrate tawjabani aduga ngasai aina brood bank kaina panjagi baduna ekoina akhoi nga gi production gi productivity hengatlan ba haibase nga da khoi thadari ba nga adidi culture tawri ba nga jida yam maru oibanina aduga seed production yam seed afaba quality seed macha phangbasine ba yam important origin manipuri kanu sida hujikse aduga pitchu one of the kanu ni important sector ne adubu khoina seed chi yam afaba seed phangge hai taragadi nga macha phangge hai taragadi akoina brooder je yam well phajana develop to batai ba systematically aduga kanu se masa phan batai brood bank afaba lehen batai ba nga ma pije afaba phang taragadi akoina nga macha se ju yam laina adagi afaba makhalgi nga macha sing akoi puthokpa ngamgani ba
Ngasigi Thormaduda Thuidok Hendokpa Ngami Singda Sel Yauna Side Dish Namade Certificate Pidunai Kai Khumnaki Loinana Tongan Tongan Mangami Singda Ngamaja Yauna Ngagi Machinjak Amadi Nga Yokpada Changba Polam Sing Kusinake Thormadagi Sarukamoina Masya Mela Haina Mingthonba Ngagi Mela Masu Pangthokkhre Loinana Feast for Healthy Dicks Farmers, Innovators and Cultivators have hiramda Norway National Workshop Masu Pangthokkhre Ngasigi Thormaduda CSIR Northeast Industrial Scientific Technology NEIST Lamphel Fatki Chief Principal Scientist Dr. Huidrombir Kumar Veterinary and Animal Husbandry ki Deputy Director Dr. P. Jairas Nawat Manipur Regional Office ki General Manager Partha Mandal ICAR Research Center for NEH Region Manipur Center ki Principal Scientist Dr. C.H. Basuda Amadi ICAR Research Center for NEH Region Manipur Center ki Head of Regional Center Dr. Ram Gopal Lahana Mathangsina Chief Guest of Honor Amadi President Oina Saruyaki